ꯈꯦꯟꯅꯩ ꯑꯃꯗꯤ ꯈꯨꯂꯥꯛꯄꯗꯨꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯈꯤꯕꯅ ꯀꯣꯛ ꯀꯃꯣꯟꯒ ꯇꯥꯏꯅꯈꯤꯕꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯄꯥꯝꯍꯩꯕꯗꯨꯗꯤ ꯄꯥꯛ ꯍꯦꯛ ꯇꯨꯝꯊꯧ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤꯕ, ꯑꯗꯨꯒ ꯑꯃꯨꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ, ꯑꯃꯨꯛ ꯃꯍꯜ ꯑꯗꯨꯗ ꯂꯩꯔꯝꯕ, ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯊꯝꯕꯥꯜ ꯑꯗꯨꯔꯥ? ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯑꯗꯨ ꯊꯝꯕꯥꯜ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯇꯨꯅ ꯀꯌꯥꯔꯛ ꯑꯩꯕꯨ ꯇꯨꯝꯕ ꯊꯦꯝꯕꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥꯁꯨ ꯇꯧꯖꯔꯤ꯫ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯇꯝꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯁꯩꯁꯨ ꯁꯛꯈꯤꯗ꯭ꯔꯤ꯫ ꯄꯥꯝꯍꯩꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯂꯩꯕꯒꯤ ꯁꯝ ꯈꯖꯤꯛ ꯐꯥꯎ ꯐꯪꯗ꯭ꯔꯕꯁꯤꯗ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯝꯍꯩꯕꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯝꯍꯩꯕ ꯂꯣꯜꯂꯝꯒꯦ ꯇꯧꯔꯝꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯃꯨꯛ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯄꯥꯝꯍꯩꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯍꯩꯕ ꯇꯝꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯐꯝꯂꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯛꯇꯨꯅ ꯄꯥꯝꯍꯩꯕ ꯇꯝꯅ ꯆꯪꯉꯛꯏ꯫ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄꯅ ꯅꯨꯄꯤ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯗ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯏꯅꯤꯡꯊꯧ, ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ" ꯍꯥꯏꯅ ꯍꯥꯏꯔꯔꯤ꯫ ꯄꯥꯝꯍꯩꯕꯅ "ꯑꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏ. ꯑꯩ ꯅꯪ ꯃꯁꯛ ꯈꯪꯗ꯭ꯔꯤ. ꯑꯩꯕꯨ ꯅꯪꯅ ꯁꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯗꯤ ꯊꯋꯥꯏꯅꯤ, ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ. ꯀꯔꯝꯅ ꯅꯪꯕꯨ ꯊꯥꯖꯒꯗꯕꯅꯣ?" ꯅꯨꯄꯤ ꯑꯗꯨ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯑꯩ ꯑꯁꯤ ꯅꯪꯒꯤ ꯃꯇꯝ ꯑꯃꯒꯤ ꯂꯩꯃꯔꯦꯝꯕꯤ ꯊꯝꯕꯥꯜꯅꯤ. ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯍꯥꯞꯄꯤꯈꯤꯕꯅꯤ. ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯈꯤꯕꯅꯤ." ꯄꯥꯝꯍꯩꯕꯅ "ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯅ ꯀꯟꯕꯤꯔꯤꯕ? ꯑꯩ ꯑꯁꯤ ꯅꯪꯅ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ?" ꯅꯨꯄꯤ ꯑꯗꯨꯅ "ꯂꯥꯛꯑꯣ ꯏꯅꯤꯡꯊꯧ, ꯃꯄꯥꯜꯗ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯁꯤ. ꯇꯨ, ꯑꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯅꯪ ꯑꯩꯇꯪ ꯁꯥꯔꯁꯤ." ꯄꯥꯝꯍꯩꯕꯅ "ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯂꯣꯏ. ꯋꯥꯔꯤ ꯑꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯅꯪꯅ ꯀꯔꯝꯅ ꯊꯝꯕꯥꯜ ꯑꯣꯏꯔꯤꯕ? ꯑꯩ ꯑꯁꯤꯅ ꯅꯪꯒꯤ ꯀꯔꯝꯅꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ "ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯤ. ꯈꯨꯜ ꯑꯁꯤꯗꯤ ꯑꯩꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ. ꯑꯔꯣꯏꯕꯗ ꯅꯪ ꯑꯃꯗꯤ ꯊꯦꯟꯅꯩ. ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯀꯅꯥꯅꯁꯨ ꯏꯐꯝꯗꯒꯤ ꯃꯨꯟꯕ ꯌꯥꯔꯣꯏꯌꯦ." ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯁꯥꯄꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯄꯥꯝꯍꯩꯕꯗꯁꯨ ꯑꯀꯤꯕꯗꯤ ꯊꯣꯏꯅ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯀꯌꯥ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯇꯧꯅ ꯇꯧꯅ ꯑꯁꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯗ ꯅꯠꯇꯅ ꯄꯥꯝꯍꯩꯕꯁꯤꯕꯨ ꯍꯥꯠꯅꯕ ꯈꯨꯜ ꯑꯁꯤꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯣꯏꯈꯤꯗꯨꯅ ꯑꯇꯤꯌꯥ ꯑꯗꯨꯁꯨ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯌꯦꯟꯈꯣꯡꯁꯨ ꯇꯝꯂꯛꯂꯤ꯫ ꯌꯥꯍꯧ ꯉꯟꯕ ꯁꯤꯛꯂꯥ ꯀꯌꯥꯁꯨ ꯎꯁꯥ ꯀꯌꯥꯗ ꯇꯣꯡꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯈꯣꯡꯂꯔꯤ꯫ ꯈꯨꯂꯥꯛꯄꯗꯨꯁꯨ ꯌꯥꯍꯧꯔꯤ, ꯃꯁꯥ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯁꯥꯖꯦꯜ ꯇꯧꯔꯨꯅꯕꯒꯤꯗꯃꯛ ꯂꯝꯖꯥꯎ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯑꯗꯨꯕꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯅꯣꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯉꯥꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯈꯨꯟꯊꯣꯡ ꯑꯁꯤꯗ ꯃꯤꯌꯥꯝ ꯀꯌꯥꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯈꯨꯂꯥꯛꯄꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯨꯜꯒꯤ ꯁꯅꯥꯊꯣꯡ ꯑꯁꯤꯗ ꯅꯤꯄꯥ ꯑꯃ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯅ ꯍꯥꯠꯂꯒ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯈꯨꯂꯥꯛꯄ ꯁꯤꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯆꯪꯂꯛꯂꯤꯕꯗꯨ꯫ ꯈꯨꯟꯖꯥ ꯑꯃꯅ "ꯈꯨꯂꯥꯛꯄ ꯂꯥꯛꯂꯤ, ꯈꯨꯂꯥꯛꯄ ꯂꯥꯛꯂꯤ. ꯃꯌꯥꯝ ꯈꯔ ꯈꯔꯗ ꯍꯟꯗꯣꯛꯄꯤꯌꯨ" ꯍꯥꯏꯗꯅ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯂꯝꯕꯤ ꯄꯤꯔꯤ꯫ ꯈꯨꯂꯥꯛꯄ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ: "ꯅꯤꯄꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ?" ꯈꯨꯟꯖꯥ ꯑꯃꯅ "ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ" ꯍꯥꯏꯔꯛꯏ꯫ ꯈꯨꯂꯥꯛꯄꯅ ꯑꯃꯨꯛ "ꯅꯈꯣꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡꯒ ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ "ꯀꯤꯡꯁꯟ ꯀꯧꯏ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯑꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯀꯤꯡꯁꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ "ꯑꯣꯍ, ꯊꯋꯥꯏ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯛꯂꯦꯗꯅ" ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯈꯨꯂꯥꯛꯄꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯁꯨ ꯆꯨꯝꯂꯤꯕꯅꯤ꯫ ꯉꯔꯥꯡ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯥꯎ ꯈꯥꯃꯤ ꯃꯩꯍꯧꯅ ꯆꯠꯈꯤꯕꯅ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯃꯉꯣꯟꯗ ꯁꯤꯡꯅꯔꯝꯕ ꯀꯌꯥꯗꯣ ꯍꯥꯠꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯈꯨꯂꯥꯛꯄꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ:
ꯈꯨꯟꯖꯥꯃꯌꯝ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯅꯥꯅꯁꯨ ꯁꯣꯛꯄꯤꯈꯤꯅꯣ ꯃꯤꯁꯤ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯁꯤ ꯐꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯃꯤꯑꯣꯏ ꯑꯃꯅꯗꯤ ꯇꯧꯔꯝꯒꯅꯤ ꯊꯥꯖꯗꯤ ꯂꯥꯏ ꯇꯤꯟꯒ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯒꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯜ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯂꯨꯕ ꯑꯃꯗꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯁꯤꯒꯨꯝꯕ ꯃꯤꯁꯤ ꯑꯁꯤꯗ ꯁꯤꯈ꯭ꯔꯕꯅꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃ ꯇꯧꯔꯒ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯈꯔ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯤꯟꯕꯤꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯗꯣ ꯑꯗꯨꯅ ꯅꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄꯤ ꯑꯋꯨꯟ ꯑꯗꯣ ꯀꯧꯔꯝꯃꯨ ꯑꯩꯁꯨ ꯊꯨꯅ ꯄꯟꯊꯥꯗꯅ ꯂꯥꯛꯈꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯌꯨꯝ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯈꯨꯟꯖꯥꯁꯥ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯂꯝꯃꯨꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯂꯥꯛꯄꯗꯣ ꯃꯌꯨꯝꯗ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯑꯝꯃꯤ ꯈꯨꯂꯥꯛꯄꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯦꯟ ꯑꯃꯗꯤ ꯄꯥꯝꯍꯩꯕꯗꯣ ꯃꯪꯒꯣꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯂꯥꯛꯄ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯦꯟꯅꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯈꯨꯂꯥꯛꯄ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯛꯏ ꯏꯁꯥ ꯅꯈꯣꯏ ꯑꯃ ꯃꯊꯦꯡ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯆꯠꯄ ꯌꯥꯗꯦꯀꯣ ꯉꯔꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯤꯡꯁꯥ ꯇꯧꯔꯛꯂꯤ ꯏꯄꯥꯗꯤ ꯑꯌꯨꯛ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯁꯥꯖꯦꯟ ꯇꯧꯕ ꯍꯦꯛ ꯆꯠꯂꯤꯗꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯉꯟꯅ ꯍꯧꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯤꯜ ꯑꯗꯣꯝꯗ ꯑꯁꯨꯃꯛ ꯆꯠꯄꯅꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯔꯤ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯄꯥꯁꯨ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯁꯅꯥꯊꯣꯡꯗ ꯅꯤꯄꯥ ꯑꯃ ꯌꯥꯝꯅ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯨꯅ ꯌꯥꯜꯂꯒ ꯊꯝꯂꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯏꯄꯥꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯤ ꯁꯣꯔꯒꯥꯁꯤ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯤ ꯑꯁ ꯃꯤꯁꯤ ꯑꯗꯣ ꯊꯦꯟ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯨꯗ ꯃꯤꯍꯨꯜ ꯑꯗꯣ ꯁꯦꯠꯀꯥꯏ ꯃꯄꯥꯒꯤ ꯅꯥꯛꯇ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯑꯝꯃꯤ ꯈꯨꯂꯥꯛꯄꯅ ꯅꯤꯄꯥ ꯑꯗꯨꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯂꯨꯕꯗ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯀꯔꯤ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯤꯡꯁꯟ ꯍꯥꯏꯕꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯄꯥꯎ ꯑꯁꯤ ꯅꯈꯣꯏꯗ ꯇꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯕꯨ ꯉꯝꯈꯤꯒꯗ꯭ꯔꯥ ꯈꯪꯗꯦꯅꯤ ꯏꯁꯥ ꯑꯁꯤꯒ ꯄꯥꯝꯍꯩꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯝꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯍꯥꯛ ꯑꯃꯗꯤ ꯊꯦꯟꯅꯩꯅ ꯍꯥꯏꯔꯝꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯔꯝꯕꯒ ꯇꯧꯔꯛꯄꯁꯤꯗꯗꯤ ꯄꯥꯝꯍꯩꯕ ꯃꯁꯥꯗꯣ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯄꯥ ꯈꯨꯂꯥꯛꯄꯗꯨꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯕꯁꯨ ꯄꯥꯝꯍꯩꯕꯅ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯕꯁꯤꯗ ꯊꯦꯟꯅꯩꯅ ꯏꯕꯨꯡ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯔꯤ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯤꯕꯅꯣ ꯄꯥꯝꯍꯩꯕꯅ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯏꯄꯥ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯕꯅꯤ ꯏꯄꯥ ꯑꯁꯨꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯀꯌꯥ ꯑꯗꯣ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯋꯥꯔꯝ ꯄꯨꯝꯕꯗꯣ ꯁꯦꯡꯅ ꯇꯝꯂꯕ ꯃꯇꯨꯡ ꯄꯥꯝꯍꯩꯕꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯣꯡꯅꯥꯎ ꯑꯁꯤ ꯑꯩꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤꯗꯕꯗꯒꯤ ꯁꯥꯎꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯝꯕꯒꯤꯅꯤ ꯅꯥꯀꯜ ꯑꯃꯗ ꯄꯩꯊꯗꯨꯅ ꯂꯣꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯔꯣꯏꯕꯗ ꯊꯦꯟꯅꯩ ꯑꯃꯗꯤ ꯑꯩ ꯍꯥꯏꯗꯅ ꯑꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯗꯤ ꯊꯦꯟꯅꯩ ꯑꯗꯨꯗꯤ ꯃꯤꯍꯨꯜ ꯑꯗꯣ ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯗꯨꯗ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯊꯦꯟꯅꯩꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒ ꯏꯕꯨꯡꯒꯅ ꯀꯔꯤꯒꯤ ꯍꯥꯠꯇꯣꯏꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯏꯕꯨꯡꯕꯨ ꯊꯣꯛꯂꯣ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯐꯕ ꯊꯋꯥꯏ ꯑꯃꯗꯤ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯨꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯉꯝꯂꯥꯒꯤ ꯃꯐꯝꯗ ꯆꯠꯂꯁꯤ ꯃꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯇꯧꯔꯁꯤ ꯏꯄꯥꯁꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯁꯦꯝ ꯁꯥꯔꯝꯃꯨ ꯑꯩꯅ ꯍꯜꯂꯛꯄꯒ ꯆꯠꯅꯕꯅꯤ ꯄꯥꯝꯍꯩꯕꯅ ꯏꯄꯥ ꯑꯩꯁꯨ ꯂꯥꯛꯈꯤ ꯏꯄꯥꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯅꯊꯟꯅ ꯆꯠꯈꯤꯕꯗꯣ ꯅꯆꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯈꯨꯂꯥꯛꯄꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯅꯆꯜꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨ ꯑꯩꯁꯨ ꯏꯊꯟꯅ ꯆꯠꯂꯔꯣꯏ ꯑꯁꯣꯝꯒꯤ ꯑꯄꯨꯏ ꯑꯗꯨ ꯍꯧꯗꯨꯅ ꯆꯠꯃꯤꯟꯅꯔꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯒ ꯍꯦꯛ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ ꯏꯄꯥ ꯀꯣꯏꯔꯛꯂꯣꯏꯀꯣ ꯏꯄꯥ ꯆꯠꯂꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯈꯨꯂꯥꯛꯄꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯊꯧꯕꯨ ꯑꯃ ꯑꯣꯏꯅ ꯑꯁꯣꯝꯗꯅ ꯂꯩꯍꯧꯔꯤꯕ ꯊꯦꯟ ꯑꯃꯗꯤ ꯄꯥꯝꯍꯩꯕꯗꯣ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯀꯤꯕꯅ
ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯍꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯥꯎꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯍꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯀꯤꯡꯁꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯁꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯥꯛꯅ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯇꯝ ꯑꯃꯗ ꯇꯦꯜꯍꯩꯕ ꯈꯣꯟꯊꯣꯛ ꯂꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯆꯥꯎꯅ ꯌꯦꯛꯂꯤꯕꯗꯨ ꯎꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯈꯤꯕꯅꯣ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯕꯁꯨ ꯅꯪꯒꯤꯗꯃꯛꯅꯤ꯫ ꯉꯁꯤꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯤꯕ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯍꯥꯛꯀꯤ ꯔꯥꯖꯃꯍꯜ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯤ ꯄꯥꯝꯃꯨꯗ ꯅꯍꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯠꯇ ꯏꯊꯥ ꯅꯨꯡ ꯑꯁꯤꯗ ꯁꯦꯠꯅ ꯀꯣꯟꯗꯨꯅ ꯂꯩꯖꯒꯗꯕ ꯏꯆꯥ ꯑꯗꯨꯕꯨꯁꯨ ꯄꯤꯕꯨꯛ ꯅꯨꯡ ꯑꯁꯤꯗ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯃꯤꯟꯅꯈꯤꯕꯅꯤꯀꯣ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤꯀꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ ꯆꯥ ꯀꯌꯥ ꯑꯁꯤ ꯔꯥꯖꯃꯍꯜ ꯑꯁꯤꯕꯨ ꯑꯩꯅ ꯀꯅꯥꯁꯨ ꯆꯪꯍꯟꯗ ꯉꯥꯛꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯍꯜ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯍꯥꯟꯕ ꯆꯪꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯅ ꯅꯪꯕꯨ ꯁꯦꯕꯥ ꯇꯧꯖꯈꯤꯕꯅꯤꯀꯣ꯫ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥ ꯁꯦꯝꯕꯤꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯈꯪꯗ꯭ꯔꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯈꯤꯕꯅ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯀꯧꯖꯔꯨꯕꯗ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯩꯕꯨ ꯀꯅꯥꯅꯣ ꯍꯪꯂꯛꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯈꯣꯏꯅ ꯃꯤꯑꯣꯏ ꯃꯄꯣꯛ ꯄꯣꯛꯈ꯭ꯔꯕꯗ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯩꯕꯨ ꯁꯤꯡꯅꯔꯛꯄꯅꯤ꯫ ꯑꯩꯉꯣꯟꯗ ꯂꯦꯅꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯊꯦꯟꯅꯩ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯃꯨꯟꯈꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯉꯥꯛꯄꯤꯒꯗꯕꯅꯣ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯃꯍꯜ ꯑꯗꯨꯗ ꯆꯥꯛꯅ ꯆꯥꯛꯅ ꯍꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯃꯍꯜ ꯑꯗꯨꯗ ꯆꯥꯛꯅ ꯆꯥꯛꯅ ꯍꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯅ ꯀꯞꯆꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯊꯦꯟꯅꯩ ꯑꯗꯣ ꯃꯄꯥ ꯈꯨꯂꯥꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯑꯗꯨ ꯋꯥꯖꯔꯝꯃꯤ꯫ ꯊꯨꯅ ꯉꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯂꯥꯛꯇꯕꯁꯤꯗ ꯊꯦꯟꯅꯩ ꯃꯄꯥ ꯑꯗꯨ ꯂꯥꯛꯂꯕ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯅ ꯌꯦꯡꯖꯔꯤ꯫ ꯄꯥꯝꯍꯩꯕꯅꯁꯨ ꯊꯦꯟꯕꯨ ꯏꯆꯟ ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯂꯥꯛꯀꯅꯤ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣꯗ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯗꯗꯅ ꯄꯥꯛ ꯍꯦꯛ ꯍꯜꯂꯛꯄ ꯌꯥꯗꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯜ ꯊꯦꯟꯅꯩ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯗꯨꯁꯨ ꯐꯥꯒꯤꯗꯒꯤ ꯃꯍꯥꯛꯁꯨ ꯄꯥꯈꯠꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯜꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯊꯖꯔꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯃꯄꯥꯜꯗ ꯊꯦꯟꯅꯩ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯝꯂꯛꯂꯤ꯫ ꯊꯦꯟꯅꯩ ꯆꯥꯛꯁꯪꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯑꯗꯨ ꯂꯥꯡꯏ꯫ ꯄꯥꯝꯍꯩꯕꯅ ꯃꯆꯜꯕꯨ ꯉꯁꯥꯏ ꯃꯈꯩ ꯁꯥꯡꯗꯨꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯄꯥ ꯂꯥꯛꯂ ꯃꯥꯜꯂꯤ ꯈꯟ ꯄꯥꯝꯍꯩꯕꯅ ꯃꯥꯡ ꯊꯥꯅ ꯊꯣꯛꯂꯛꯏ꯫ ꯊꯦꯟꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯄꯥꯝꯍꯩꯕꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯃꯈꯨꯠ ꯑꯗꯨꯅ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯐꯤꯔꯩ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯄꯅ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯈ꯭ꯔꯤ꯫ ꯄꯥꯝꯍꯩꯕꯅ ꯅꯤꯄꯥ ꯑꯗꯨꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯄꯥꯝꯍꯩꯕ ꯑꯩꯅꯤꯅꯦꯍꯦ ꯑꯩ ꯑꯄꯨꯏꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯣ꯫ ꯊꯦꯟꯅ ꯄꯥꯝꯍꯩꯕꯒꯤ ꯊꯥꯡꯀꯠꯂꯤꯕ ꯈꯨꯠ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯄꯥꯝꯍꯩꯕ ꯋꯥꯈꯜ ꯂꯥꯛꯏ꯫ ꯑꯄꯨꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕꯗꯣ ꯊꯦꯟꯅꯩ ꯍꯥꯏꯗꯨꯅ ꯀꯧꯔꯕꯁꯨ ꯄꯥꯛ ꯍꯦꯛ ꯊꯣꯛꯂꯛꯇꯕꯁꯤꯗ ꯑꯄꯨꯏꯅ ꯊꯣꯡ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯒ ꯃꯄꯥ ꯑꯗꯣ ꯆꯥꯅꯔꯤ꯫ ꯊꯣꯡ ꯑꯗꯨꯅ ꯃꯄꯥ ꯆꯥꯅ ꯍꯥꯡꯂꯨꯕꯒ ꯑꯄꯨꯏꯅ ꯊꯣꯡ ꯊꯤꯟꯅꯕ ꯂꯥꯃꯛꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯄꯥꯝꯍꯩꯕꯅ ꯂꯥꯟꯅ ꯈꯟꯗꯨꯅ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯑꯣꯏꯔꯝꯂꯤ꯫ ꯄꯥꯝꯍꯩꯕꯅ ꯏꯇꯥꯎ ꯑꯄꯨꯏ ꯅꯪ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯤ꯫ ꯈꯤꯇꯗ ꯉꯥꯏꯗ ꯏꯇꯥꯎꯗ ꯈꯨꯠ ꯊꯥꯔꯝꯒꯗꯕ꯫ ꯏꯇꯥꯎ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯑꯄꯨꯏꯅ ꯈꯨꯂꯥꯛꯄ ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯗꯤ ꯆꯩꯅꯥ ꯐꯪꯂꯝꯅꯤꯗ꯫ ꯄꯥꯝꯍꯩꯕ ꯅꯪꯁꯨ ꯈꯨꯂꯩ ꯊꯨꯃꯟꯗ꯭ꯔꯥ꯫ ꯄꯥꯝꯍꯩꯕꯅ ꯏꯇꯥꯎ ꯅꯨꯄꯤ ꯂꯩꯕ ꯌꯨꯝ ꯑꯣꯏꯕꯅ ꯍꯥꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯅꯤꯗ ꯊꯣꯏꯅ ꯈꯜꯂꯨꯔꯒꯅꯨ꯫ ꯑꯗꯣ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯏꯆꯥ ꯅꯨꯄꯥ ꯏꯄꯥ ꯑꯁꯤꯗ ꯂꯩꯅꯦꯍꯦ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯅꯪꯒꯤ ꯃꯔꯨꯞ ꯊꯥꯡꯇꯤꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯂꯤꯕꯅꯤ꯫ ꯊꯦꯟꯅꯩꯅ ꯀꯔꯤꯅꯣ ꯏꯄꯥ ꯋꯥꯔꯤꯕꯨ ꯃꯁꯤ ꯃꯔꯨꯝ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯑꯀꯨꯞꯄ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯁꯨ ꯃꯥꯒꯤ ꯒꯥꯡꯇꯤ ꯍꯥꯏꯕ ꯅꯤꯄꯥꯗꯨꯒ꯫ ꯈꯨꯂꯥꯛꯄꯅ ꯊꯦꯟꯅꯩ ꯒꯥꯡꯇꯤ ꯍꯥꯏꯕ ꯅꯠꯇꯦꯅꯤ ꯊꯥꯡꯇꯤ ꯍꯥꯏꯕꯅꯤꯅꯤ ꯅꯥꯕꯨꯡ ꯊꯥꯡꯇꯤꯒꯅꯤ ꯅꯪꯁꯨ ꯋꯥꯈꯜ ꯃꯥꯡꯂꯕ ꯖꯥꯠꯂꯥ꯫
Ipabu nabung ani asina yum phauba thinge haidana thinbiraklibani kayada nungsiribano matam phatabasida lana laugununi asumna wari kaya hainaraba matung yamna thengjindringai khulakpaduna apui amagi thang tiadabu mayumda halankri thenaina karigino ipa nganna lakani hairamnaga asuk thengna laklibasibu ai khoidi asomda yum masida laibi yadri kari khudong thiba thoklabanu haidana ayuksu sak adum saramdaroini ahal matamgo oirakpasida nasadudi pharani miyamgi khalingaida khulakpana then pamhaiba ipa sunganna langnabadi honajabani adubu khulasida topa khulamagi miyoy amana misi yamna sadana sirambasida pak hek lakpa yadadna magi lairol sanmadasu khara thengdokri maduna tawbani ne ipa su khara ngana halaklaga ai khoi puna angamlagi sangaida salo si hayana khalam libani adubu hayeng ayu angan bada oina salasi o ipa su khara wakri puk sulamli na khoi bu mathelo koi ga langlabra pam haibana ipa loiga dawri isana sillang libani ipa laklaga saba yana bagi tamakta ado na sa khoi di yana pakal uri ipa na thengla fau laktawa sida ado hayeng makhai di pa su ama matheng satpi rogano yum masidi ipa na lai tabasi ihang hangmugum na khalli wakhalla sisu sarang nari khulakpana hoida salaroi lao saksang na sanglasi sak ngai na wari watai kya saraga sak ngana saraga pothaba haiduni thena ipabu na sanau ga do sengdok labro amuktang saithabiro maduna pharoidro ipa loinamak loiduna laklabani mai langa soglabani ai sana nungai trabadi phirola sidadi honglam lagi ipana hongdok na mafi khudai khara puthora o asumno khulakpadugi mafi amarolado hongalladuna sak insang saruna bogi damak makhoi singado saksang tamna sanga ami saba thakpa aduna loirakpa wairam wasit loirakpa matamadasu adumak thiengli ngasidi makhoisu mapalga thoktana hangsik langluri masagi kada sangduna lainarami pamahibadudi magi kada wakhal kaya tausari ngasisu kariguma thawai aduna laklabadi kari taubani mabu thoklo haidun hairak kari khungani haiduna thaurang kaya amasu yathoklami thenai adudi pamhaibagi nungsi wakhalda taudun lairi kari haiba magi ngasaido yumasi nupiya ngang laibasida seksilibani haiba o ibungse aibudi nungsi basani ko haiduna wakhal kaya su sagasarami nungaiba asamada asumna thenai aduna nungsi wakhalda luptuna famung aduda lairingai mahaki kagi faklang asigi mapal thangbuda khoro launa kholai thenai adu maduga sangkhiri nungsi pakte lokhibana khonjela dusu asum kanthalak-lami laisak inthabagum nasu zuai laurei aduga magi kagi thongna aduda anirak ahumlak ko khaidina thilak-lami thenai adu swai lawi phamung masi adu tasinuna lei adubu karisu tawrakhidriamu adubu thenai adu matang asida kingsangi misi adugi khallubada akiba fawraduna phamung adudagi makhong adu tapna thangdarei mapa mabungi manakta salagi haidina thenai makhong adu puna thang thaba loidingai yamna pikpa yakpa khonjelamada asumna hairak-lami thenai nangna khaliba wakhalado kaidang nungda oithokloye nanggi manglana dusu mangphawna halloi asumna hairamlaga yamna karemnaba khonjelamada higatlamlaga khonjela dusu adumak tamkhri thenai pakhatpa amaga loinana magi kaadagi mabung pamhaibagi thangnaba kaaduda tafing chenselai pamhaibadisu khonjel ama taki haidina magi kaadagi thoglakpada thongjil aduda puna thengnari thenai chensilakduna pamhaibada yamna sena konsilli tanik pa khonjel amada asumna tamai nupi amana haiduna makha haidokpadi ngamdi pamhaibada konduna adumak laikhi pamhaiba thengi matawasida yamna nungsina konsinbiduna masadu nemtharaknaba wakhai kaya amasu thamjinbiri niglamba masadu khara hantharakpadagi pamaibana thenba konbiduna magi famung aduda phamalami aduga kari tauki kari thokre haiduna tamna hangoklami thenaina kanagumba amana ai thongna osida thilai aduga yamna pikpa yakpa khonjilamada yamna kina thenai haidina kaurei aduga aina khaliba wakhalasi oithokloi aigi manglana sibasu mangphawna haloi haidina
ꯍꯥꯏꯔꯝꯂꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯌꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯅꯅꯣ? ꯏꯕꯨꯡ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯄꯥꯝꯍꯩꯕꯅ ꯊꯦꯟ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯀꯤꯕ ꯑꯗꯨꯕꯨꯁꯨ ꯀꯥꯎꯈꯤꯅꯕꯒꯤꯗꯃꯛ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯄꯥꯝꯍꯩꯕꯅ, ꯊꯦꯟ, ꯂꯥꯛꯑꯣ, ꯑꯩ ꯅꯪꯒꯤ ꯀꯥ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯛꯄ ꯉꯝꯂꯣꯏꯗ꯫ ꯏꯃꯨꯡꯗꯗꯤ ꯂꯩꯃꯥꯡ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯏꯄꯥ ꯏꯃꯥꯅ ꯁꯦꯟꯅꯕꯒꯨꯝꯅ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯃꯍꯥꯛꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤ꯫ ꯏꯕꯨꯡꯒꯤ ꯃꯥꯡ ꯊꯥꯔꯣ ꯁꯤ꯫ ꯊꯦꯟꯅꯩꯅ, ꯏꯕꯨꯡꯅ ꯆꯠꯈ꯭ꯔꯕꯗꯤ, ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ? ꯑꯩ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯏꯕꯨꯡꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯖꯒꯦ꯫ ꯑꯩ ꯃꯁꯤ ꯑꯃꯗ ꯑꯣꯏꯔꯕꯁꯨ ꯂꯩꯍꯟꯕꯤꯌꯣ꯫ ꯄꯥꯝꯍꯩꯕꯅ ꯊꯦꯟ ꯑꯁꯤ ꯇꯁꯦꯡꯅ ꯀꯤꯔꯦ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯊꯝꯃꯤ꯫ ꯍꯣꯔꯦꯟ ꯃꯥꯒꯤ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯐꯤ ꯈꯔ ꯊꯥꯗꯨꯅꯁꯨ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨꯗ ꯐꯝ ꯊꯦꯟꯅꯩ ꯑꯗꯨꯕꯨꯁꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯤ꯫ ꯊꯦꯟꯅꯩ ꯑꯗꯨꯁꯨ ꯄꯥꯝꯍꯩꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯣꯊꯥꯖꯩ꯫ ꯄꯥꯝꯍꯩꯕꯁꯨ ꯊꯦꯟ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯅꯥꯇꯣꯜ ꯉꯛꯁꯤꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨꯕꯨꯁꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯄꯥꯏꯔꯛꯂꯤꯕ ꯀꯥꯡ ꯇꯨꯃꯤꯠ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯤ꯫ ꯊꯦꯟꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯊꯦꯟꯅꯩꯅ ꯄꯥꯏꯔꯤꯕ ꯄꯥꯝꯍꯩꯕꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯁꯨꯃꯛ ꯅꯥꯟꯊꯣꯔꯛꯏ꯫ ꯊꯦꯟꯅꯩꯗꯣ ꯇꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯕꯨꯁꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯈꯥꯗ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯐꯛ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯨꯅ ꯍꯤꯞꯊꯔꯛꯏ꯫ ꯊꯦꯟꯅꯩ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯄꯣꯊꯥꯔꯒꯤ ꯈꯟꯅ ꯍꯤꯞꯊꯔꯨꯔꯕ ꯄꯥꯝꯍꯩꯕꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯐꯤ ꯑꯃꯅ ꯄꯥꯏꯔꯗꯨꯅ ꯊꯦꯟꯅꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯥꯏꯔꯛꯂꯤꯕ ꯐꯤ ꯑꯗꯨꯅ ꯊꯦꯟꯅꯩꯒꯤ ꯃꯁꯥ ꯑꯗꯨꯗ ꯁꯨꯞꯄꯤꯔꯤ꯫ ꯊꯦꯟꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯊꯦꯟꯅꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯂꯩꯖꯩ꯫ ꯄꯥꯝꯍꯩꯕ ꯇꯞꯅ ꯇꯞꯅ ꯎꯏꯊꯔꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯉꯥ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯄꯥ ꯈꯨꯂꯥꯛꯄꯗꯨꯗꯤ ꯉꯟꯅ ꯌꯥꯍꯧꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯑꯗꯨꯃꯛ ꯉꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯝꯂꯤꯕꯅꯤꯅ ꯌꯥꯍꯧꯔꯕꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯈꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯈꯔ ꯈꯔ ꯉꯥꯜꯂꯝꯕꯁꯤꯗ ꯊꯦꯟꯅꯩ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯊꯦꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄꯥꯝꯍꯩꯕꯅ, ꯏꯆꯜ, ꯍꯧꯒꯠꯂꯣ, ꯅꯣꯡ ꯑꯁꯤꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯠꯆꯈ꯭ꯔꯣ꯫ ꯏꯄꯥꯅ ꯎꯔꯕꯗꯤ ꯋꯥꯈꯜ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯒꯅꯤ꯫ ꯊꯦꯟꯅꯩꯅ, ꯀꯔꯤꯅꯣ ꯏꯕꯨꯡ? ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯀꯥꯗ ꯅꯠꯇꯕ꯭ꯔꯣ? ꯑꯦ, ꯏꯆꯟ, ꯃꯤꯠ ꯑꯗꯣ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯎ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯏꯄꯥꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩ ꯅꯪꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤ꯫ ꯁꯦꯕ, ꯃꯤꯠꯇꯣ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯎ꯫ ꯊꯦꯟꯅꯩ ꯐꯃꯨꯡꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨ ꯃꯥꯒꯤ ꯀꯥꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯍꯣꯏ ꯏꯕꯨꯡ, ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕꯗꯣ ꯀꯥꯎꯔꯨꯔꯤ꯫ ꯈꯪꯍꯧꯗꯅ ꯍꯧꯗꯣꯔꯛꯄꯁꯤꯗ ꯃꯁꯥꯗꯣ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯊꯦꯟ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ꯫ ꯄꯥꯝꯍꯩꯕ ꯑꯗꯨꯁꯨ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯇꯨꯝꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯂꯥꯛꯄꯗꯨꯗꯤ ꯐꯃꯨꯡꯗ ꯑꯁꯨꯝ ꯂꯩꯕꯗꯣ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯅꯣꯡ ꯑꯗꯨꯁꯨ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯣꯏꯗꯍꯦ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯤ꯫ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯒ ꯄꯥꯝꯍꯩꯕꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯄꯥꯝꯍꯩꯕꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯄꯥꯝꯍꯩꯕꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕ, ꯄꯥꯝꯍꯩꯕ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯧꯖꯔꯝꯃꯤ꯫ ꯄꯥꯝꯍꯩꯕ ꯃꯃꯤꯠ ꯑꯗꯨꯗꯤ ꯄꯥꯡꯂꯛꯇꯦ꯫ ꯄꯥꯝꯍꯩꯕꯅ, ꯑꯁ, ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯟ? ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ? ꯉꯔꯥꯡꯒꯤ ꯅꯕꯨꯡꯁꯦ ꯇꯨꯝꯂꯤꯕ꯭ꯔꯥ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯕ꯫ ꯈꯨꯂꯥꯛꯄ ꯄꯥꯝꯍꯩꯕꯅ ꯉꯥꯡꯂꯤꯕꯗꯣ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯕ ꯇꯧꯗꯨꯅ ꯄꯥꯝꯍꯩꯕ ꯄꯥꯝꯍꯩꯕ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯀꯧꯁꯤꯜꯂꯛꯄꯁꯤꯗ ꯄꯥꯝꯍꯩꯕꯗꯣ ꯃꯃꯤꯠ ꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ, ꯏꯄꯥ ꯑꯣꯏꯔꯦꯀꯣ? ꯉꯔꯥꯡꯗꯨ ꯏꯄꯥ, ꯊꯦꯟꯒꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯦꯜꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯨꯈꯤꯔꯦ ꯍꯥꯏꯗꯨꯅ ꯑꯁꯤꯗ ꯇꯨꯝꯂꯝꯕꯅꯤ꯫ ꯇꯨ, ꯑꯁꯤꯗ ꯊꯥꯔꯤꯕꯁꯤ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯆꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯗꯁꯨ, ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯄꯥꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦꯗꯅ ꯍꯥꯏꯗꯨꯅ
Hoi hoi ngayak tumjaro haiduna thambirami. Aduga khulakpa maningda sangduna mamai mamit machil maya kaya ado sengdoklami. Nong suning thina ngali. Aduna akibasu phaukhiri. Asumna mamai mamit adu taba loirakpada thongalda miyoi kya senabagi makhol kaya taba hori.